COVID-19 na khwaidagi sokhalaba district ama oiriba Imphal West district ki city mayor da leiba Johnston Higher Secondary School da school asida handak class 12 pass tawkiba mahiroi singna mark sidamadi provisional certificate lawba lakpada authority singna ningthina midyang jangdabadagi mahiroi singna covid ki SOP thausadabagi mami chawna takre Hiang thang lairembi da lai kurumba lakpada pau nambagi mawongda mahiroi singna amaga Hanba tanabagi mawongda chathakiba thaudok adu ngasidagi hauduna chahi asigi oina kosamna lawduna pangthokliba class 12 ki examination gi mark sheet certificate sing lawba lakpada thokibani oiramliba phibam adugi matangda impact news na mafam aduda changsinduna mahiroi singa wari sanaba matamda lepliba queue asi haurakpa matamda SOP khara ngaklamlabasu mahiroi masing yamsilakpadagi makhoi maselgi marakta hanba tanarakpadagi SOP sing asi thugaikibani Loina school campus ki wangmada yangshinbina balaitaba magumna mahiroi singna ngari nambagum namlabasu campus manungdadi oja singna SOP asi ngakhali haina paukhum pirakhi amaromda impact news na mahiroi singna tawriba phibam adugi matangda paw lawba haurakpadagi school asida city police ki team laktuna mahiroi sing adu SOP ngaknaba law khongba haurakpadagi school ki oja khara suthoraktuna mahiroi sing adu tankhaibe yaukhi Marks lawbagini school gi class 112 thagi covid hanadi kiram he do jikti kada he akoi de ki sida kha lap tho lai lab ne mi mi yo tan bagi marks lawbagi class 12 ki adu smain tri ki inai je si je na sa da kai phau nungai taba phau hai de manung da phajana lebam bane ba sumaina adu degi pulap tan thorok badagi han tanarak pada When kita oikibne. Nade COVID ki gumba aki belai tabro. COVID ki aki belai. Dia pasi orang social distance telefoning mana. Ala sing sina mama ki change lakpa. Adagi tansan nak. Lady lay. Sida hausi COVID-19 gi laina laisat ki phibam asi nong ge sum lusilakpa sina maram orakanda miyam da karamba matamda laina asidagi mahausa gi punsi marenda karamba matamda hanjilakadagi haina kanna khalingai chara asida ngasi maksu Johnston Higher Secondary School asida school asigi 12 thakiba mahairoi singna mark sheet lawnaba honaba matamda school authority amadi mahairoi singi marakta gyan tadagi mami du yam sau na tari maroina Phan West asi COVID-19 da khwaidagi phibam solaba district amasu oiba mafam asida leiba mahiloi sang asida mahiroi singna akoi social distance amta ngaktabida amaga krik inana lepagi mami do khoi nakan sida yamna chauna tari asumna akoi gi mari lainaba singna miyeng changda bana maram oikanda haiba system asida adubak leiba tagadi Manipur da karamba matamda laina laisat asi laksin ba ngamgadage haiba chi asaw wahangam oigadari Impact News kita mak camera person Irom Mosagaloina na miyan na pagdam jari ba sa ilang musuk Johnston School